Pakistan lan lauktokuna bom thadhabada miyoi cham kunthra humdoi sire. Afghanistan amasung Pakistan gi ngomkhai paringda khut thoknabagi chang hengalakpaga loinana Islamabad ta Afghan Taliban government ki mathakta lan lauktokre. Pakistan Kabul amadi Kandahar yauna Afghanistan gi maru oiba city kharada nongtuktagi bom thadhabada Afghan lanmi cham kunthra humdoi sire haina claim toki. Amaromda Kabul nasu Pakistan gi lanmi yankhai manga hatpa ngamle phongdoki. Nauna oirikliba phibam masigi matangda Pakistan gi defense minister Khwaja asibana extra thagalak bcherol amada haiki. Afghanistan gi mayokta operation Gazab lilhag sathaduna Afghan fighter kaya marum hatpa ngamle. Yumlon na balebak ani gi marakta khut thongna kharba matungda Russia amadi Iran nakal ani wari sanaraga athuba matamda lan leban ba thorang lokhut kani haina taksilakre. Tangai fadrabadi Afghanistan amasung Pakistan gi marakta wari sanana ba thorang torpada maru eba thodang launana ba sem sare haina Iran gi foreign minister Said Abbas Araghchi na phongdoki. Islam lining chatpa miyoi singi yamna maru eba Ramzan matamda Afghanistan amasung Pakistan lan gi phirep lawrak libasi khwaidagi laibak thibani hairi.